Welcome back, beautiful people. Manipuri Story Collection channel asida aikoigi ariba subscribers, anoba subscribers, amadi listeners pumnamakpu narrator Sanathoina amuka hanna daram nokjeri. Ngasidi mayamna thoidok hendokna khangnaraba writer amasung channel asigi achauba thodang pubiriba admin Arun Samurai gi warini mayamna mafamda khudol tamjagadoriba si Season 1 amadi 2 mayamna yam pamna tabikraba matungda ngasidi Manipuri Story Collection channel asigi taramari suba khudol oina presenting to you all the king of series Arun Samurai gi Chaithengdugi Chaina Call Season 3 Taram Dailigla Hosi wari ase hauzarage mayam punna taminarasi Yaisna maki CM duna magi phone du thangatuna YouTube da live thari Hi ma'am Aigi YouTube channel asida live in biriba yengi bisimbu Yaisna na taram nokjari Yaisna na Janbi Hi hayu Janbina Hi ma'am Yaisna na Janbi sia jeng kana khapi ma'am jeng khapa yam haibani aigi nausi Ima Hi hayu somdi yengu Memina, Nui Napagi hai, Chalo Saida, no man but the guinea mitawa pow, phone sida, light out on a lay. Janaro in he Janbi, Noklaga Come dowi Yes, Nana. Oh my god. No, Brima. I like Tari. Sorry, ma'am. Akoy mase, Chris Howry. I room the Janglagi. Somda, Tomtina, Maggie phone to the Yinglaga, no fit over do, Uraga, Abimana Hide. Tamajo, kaino nang asinupi sigi life to ying lay duna. Yam pakte, masakse, pasabiga, yam sabane. Tomtina Aidi Fadabunungari, Tori Sengo, BJP gi flag na pardaroiba, my casine, yam nairisi. Abemana, Pilabani the ko. Nangaring ay tanzado da, Tomtin gi fonda, mangali ko lai. Tomtina. Mina live ngay sida mangal call daw sila ne. Abema, amta taw ko na. Abema na, mangonda taw raga. Abema na, magi phone dudagi mangal da call taw rami. Mangal sat pay thalai. Mangal na. Abema, kaino noy tamo so phone kag thalai. Yun dalay draw. Abema na, tomtinda hafit pay ni yung laga kumlai. Yes nagi live ka ni yingi. Paidorage hangi akoy ni mangon delay mangal na piila bane horen toro oyo loiraga yare thame waga hai banandi mangal do phone fat kakre abe mana hema ngawbra kaino phone ga kakre tamacha call toro oye loiraga tomthinna asina ba matang di sadana yet krapone Tomtindu phone ying na magi room da changkre aduga mangal da call torami mangal na ay son no phone ga kaktana Tomtin na kakjade somda akoy nungsibigi life ying ay sida mangal na hoy noy nungsibido akoy pinky gi mamanabi orami habige tawni Tomtin yam ngak na ha maga fasana kong nay haybro mangal na Kong nay, moy GP da plop tami. Tomtin, yam excited oina. GP da, ado di noy pinky ga tana da bayadre. Mangal na, tana zaro, ay di yahala ano ko. Madu nupido, ay di panso de, viral nupido bu. Tomtin na, patkan kalai. O, mina live taraga, noy na asuk kalai sina, kay hayba, ha? Mangal na, kariya. Kalaksade, koy na so. Yabu yarak pa lai khoramu. Ay thame he, hayang university da thesis submit tawdo lay. Hairaga phone du thamkre. Phone hek thamkibaga Tomtin phamung da hiptaraga YouTube amung changlami. Tomtin na live ko loi ramene. Masinu pise ay koi da ba sumya yada bane. Nahan kay thoina khalude. Ma hek urakpadagi mangonda pungaw ngawre da. Somdana yaisna
ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯑꯗꯨꯝ ꯂꯥꯏꯆꯨꯗꯨꯅ ꯂꯩ. ꯏꯉꯥꯎ ꯉꯥꯎꯖꯩ, ꯏꯔꯥꯡ ꯂꯥꯡꯉꯤ. ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯄꯥꯡꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ. ꯌꯥꯏꯁꯅꯥ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯃꯥꯗ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯪꯒꯤ ꯁꯣꯅꯣ ꯆꯨꯕꯗꯨ ꯇꯧꯔꯛꯀꯅꯨꯀꯣ. ꯃꯤꯅ ꯂꯥꯏꯐ ꯊꯥꯔꯤꯉꯩꯗ ꯃꯍꯩ ꯀꯥꯔꯟꯁꯦ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤꯕ. ꯆꯥꯛ ꯂꯥꯝꯃꯤ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯃꯦꯃꯤꯅ, ꯅꯪ ꯑꯃ ꯐꯣꯟ ꯂꯥꯏ ꯍꯦꯛ ꯆꯨꯔꯗꯅ. ꯆꯥꯛ ꯊꯤꯔꯒꯦ, ꯅꯄꯥꯕꯨꯡꯒ ꯅꯅꯥꯎꯄꯤꯒꯗꯨ ꯀꯧꯔꯨꯔꯣ. ꯌꯥꯏꯁꯅꯥꯅ, ꯍꯣ ꯐꯣꯟꯁꯤꯗꯒꯤꯅꯦ ꯑꯩ ꯐꯥꯎꯗꯣꯔꯤꯕꯅꯤ. ꯁꯠ ꯊꯤꯔꯝꯃꯣ, ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯌꯥꯏꯁꯅꯥꯅ ꯃꯄꯥꯒ ꯃꯅꯥꯎꯅꯨꯄꯤꯒ ꯀꯧꯔꯨꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯃꯥꯅ ꯊꯤꯕ ꯂꯣꯏꯔꯕ ꯆꯥꯛ ꯏꯁꯤꯡꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯊꯥꯡꯗꯣꯔꯛꯏ. ꯌꯥꯏꯁꯅꯥꯅ, ꯐꯝꯅꯔꯣꯗꯅ, ꯀꯔꯤ ꯉꯥꯏꯔꯤꯒꯦ? ꯇꯣꯝꯕꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯥꯛꯆꯥꯐꯥꯟꯗꯨ ꯂꯧꯔꯒ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯒꯤ ꯉꯥ ꯊꯣꯡꯅꯤ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤꯅꯦ. ꯃꯦꯃꯤꯅ, ꯃꯣꯏ ꯕꯥꯁꯨ ꯈꯤꯠ ꯆꯥꯅꯤꯡꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ. ꯇꯣꯝꯕꯅ, ꯑꯍꯥꯎꯕꯕꯨ ꯆꯥꯅꯤꯡꯗꯕ ꯀꯅꯥ ꯂꯩꯒꯦꯅꯦ? ꯆꯟꯕꯤꯅ, ꯑꯩ ꯂꯧꯕꯤꯔꯨꯒꯦꯁꯦ, ꯆꯥꯕ ꯍꯧꯅꯔꯝꯃꯣ. ꯇꯣꯝꯕꯁꯨ ꯈꯨꯖꯥꯏꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯍꯩꯗꯨꯅ ꯈꯨꯠ ꯍꯥꯝꯂꯒ ꯆꯥꯕ ꯍꯧꯔꯝꯃꯤ. ꯇꯣꯝꯕꯅ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ. ꯏꯆꯥ ꯇꯣꯝꯕꯤꯁꯤꯗꯅꯤ ꯃꯄꯥ ꯑꯩ ꯅꯤꯡꯂꯤꯕꯁꯤ, ꯑꯇꯩꯁꯤꯗꯤ ꯌꯥꯗ꯭ꯔꯦ. ꯌꯥꯏꯁꯅꯥꯅ, ꯃꯥꯅꯤ ꯃꯥꯅꯤ, ꯐꯤ ꯁꯨꯔꯝꯗꯥꯏꯗꯅ ꯑꯩ ꯅꯤꯡꯁꯤꯡꯂꯛꯀꯅꯤ. ꯃꯦꯃꯤꯅ, ꯑꯩꯁꯨ ꯆꯥꯕ ꯍꯧꯔꯒꯦ, ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ. ꯗꯨꯀꯥꯟꯁꯨ ꯈꯔ ꯉꯟꯅ ꯍꯥꯡꯒꯦ ꯇꯧꯕꯅꯤ, ꯍꯦꯛꯇ ꯊꯦꯡꯉꯤ. ꯏꯆꯥꯅꯨꯄꯤ 2 ꯂꯩꯌꯦ ꯗꯨꯉꯥꯏ, ꯆꯥꯛꯁꯤꯗ ꯊꯣꯡꯉꯨ ꯃꯌꯥꯗ꯭ꯔꯕꯅꯤ. ꯇꯟꯖꯥꯗꯨꯗ ꯆꯟꯕꯤꯗꯨ ꯏꯟꯁꯥꯡ ꯂꯧꯔꯨꯔꯒ ꯆꯪꯂꯛꯏ. ꯆꯟꯕꯤ ꯕꯤꯠ ꯌꯥꯝ ꯇꯦꯛꯅ, ꯄꯥꯕꯨꯡ, ꯌꯥꯝ ꯊꯣꯡꯕ ꯅꯠꯇꯦꯅ ꯇꯦꯡꯀꯣꯠ ꯃꯆꯥꯁꯤꯗ ꯄꯤꯔꯛꯏ. ꯃꯇꯨꯡꯒꯗꯣ ꯑꯩꯒꯤꯁꯨ ꯄꯤꯔꯛꯎꯀꯣ, ꯑꯃꯨꯛ ꯂꯣꯏ ꯆꯥꯊꯣꯛꯈꯤꯅꯤ. ꯌꯥꯏꯁꯅꯥꯅ, ꯃꯤꯅ ꯄꯤꯕꯤꯔꯛꯏꯗꯣ ꯐꯔꯕꯅꯤ, ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯅꯨ. ꯆꯟꯕꯤꯅ, ꯇꯦꯡꯀꯣꯠ ꯄꯤꯛꯏꯕꯨ ꯄꯤꯛꯏ ꯍꯥꯏꯕꯅꯤ, ꯃꯤꯉꯣꯟꯗ ꯄꯤꯅꯤꯅ ꯄꯤꯔꯗꯤ ꯈꯔ ꯆꯥꯎꯕ ꯄꯤꯔꯛꯇꯧ ꯅꯠꯇ꯭ꯔꯣ? ꯇꯣꯝꯕꯅ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯁꯤꯜꯂꯛꯏ. ꯑꯗꯨꯅꯦ, ꯏꯆꯥ ꯊꯣꯏꯕꯤꯅ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ. ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯇꯨꯃꯤꯟꯅ ꯆꯥꯔꯤꯕ ꯃꯦꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯣꯡꯃꯇꯗꯤ ꯏꯪꯅ ꯆꯤꯛꯅ ꯆꯥꯁꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ? ꯃꯈꯣꯏ ꯃꯄꯥ ꯃꯆꯥ 3ꯒꯤ ꯃꯔꯩꯁꯤ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤ. ꯑꯗꯨꯒ ꯌꯥꯏꯁꯅꯥ, ꯅꯪꯒꯤ ꯐꯣꯟ ꯃꯦꯠꯄꯗꯣ ꯇꯣꯛꯑꯣ. ꯏꯃꯥ ꯃꯤꯠ ꯌꯥꯝ ꯅꯥꯏ. ꯃꯇꯥꯡ ꯃꯇꯝ ꯆꯥꯏ ꯈꯪꯗꯦ, ꯆꯥꯗꯦ ꯈꯪꯗꯦ. ꯆꯥꯛꯇꯣ ꯆꯥꯅꯤꯡ ꯇꯥꯅ ꯑꯝꯇ ꯆꯥꯈꯣ. ꯌꯥꯏꯁꯅꯥꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛꯇ ꯏꯪꯅ ꯆꯤꯛꯅ ꯆꯥꯁꯦ ꯍꯥꯏꯔꯝꯃꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯦ. ꯍꯣ, ꯑꯩꯒꯤꯁꯦ ꯀꯃꯦꯟꯁ ꯌꯦꯡꯉꯤꯕ, ꯌꯥꯝ ꯃꯔꯨ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ. ꯆꯟꯕꯤꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯈꯤ ꯈꯤꯒꯠꯂꯒ ꯍꯥꯏꯔꯛꯏ. ꯍꯣ, ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯦ, ꯃꯃꯥꯏꯁꯤ ꯌꯣꯜꯂꯒ ꯆꯥꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ. ꯌꯥꯏꯁꯅꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯄꯩꯅ ꯌꯦꯡꯂꯒ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ. ꯆꯥꯛꯁꯤꯅ ꯅꯃꯥꯏꯗꯨꯗ ꯎꯞꯁꯤꯜꯂꯛꯑꯗꯤ ꯐꯖꯅꯤ ꯅꯪ. ꯃꯦꯃꯤꯅ, ꯏꯍꯦ, ꯐꯖꯅ ꯉꯥꯡꯅꯧꯅꯦ ꯅꯣꯏꯕꯣ, ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ? ꯁꯨꯇꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯐꯦꯃꯤꯂꯤꯒꯤ ꯑꯉꯥꯡꯗꯒꯤ ꯑꯍꯜꯗꯒꯤ ꯂꯣꯏꯅ ꯌꯨꯝꯗ ꯂꯩꯔꯝꯃꯤ. ꯊꯥꯅꯤꯜꯒ ꯊꯧꯕꯒꯁꯨ ꯋꯥꯔꯤ ꯇꯧꯔꯝꯃꯤ. ꯊꯥꯅꯤꯜꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯊꯦꯝꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯔꯛꯏ. ꯊꯧꯕ, ꯅꯪꯕꯨ ꯅꯨꯄꯤ ꯑꯃꯗꯤ ꯌꯦꯡꯁꯤꯟꯁꯤꯗ. ꯏꯃꯥꯁꯨ ꯑꯍꯟ ꯐꯖꯅ ꯑꯣꯏꯔꯦ, ꯁꯣꯜꯂꯦ. ꯑꯩꯕꯨ ꯏꯃꯥꯅ ꯉꯥꯡꯃꯟꯗꯅ ꯀꯣꯛꯀꯁꯦ ꯉꯥꯎꯔꯦꯃꯤ. ꯊꯧꯕꯅ, ꯍꯧꯔꯕ ꯇꯥꯃꯣ, ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯌꯨ ꯏꯟꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯊꯥꯅꯤꯜꯅ, ꯏꯃꯥꯁꯤꯗꯤ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯥꯏꯕꯗꯨ ꯀꯤꯗꯅ ꯂꯩꯔꯦ. ꯑꯩꯅꯁꯨ ꯌꯥꯔꯣꯏ ꯐꯅ ꯍꯥꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯈꯜꯂꯨꯔꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕꯁꯨ ꯌꯥꯎꯔꯤ. ꯍꯌꯦꯡꯋꯥꯏ ꯑꯉꯥꯡꯁꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯗꯤ ꯏꯆꯤꯛ ꯆꯤꯛꯅꯤꯗ ꯅꯪꯕꯣ. ꯊꯧꯕꯅ ꯀꯩꯁꯨꯁꯨ ꯊꯋꯥ ꯁꯥꯗꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ. ꯀꯩꯅꯣ, ꯌꯨꯝꯁꯤꯗ ꯇꯥꯃꯣ ꯍꯣꯏ ꯂꯩꯔꯤ, ꯑꯉꯥꯡ 2ꯁꯨ ꯂꯩꯔꯤ. ꯃꯣꯏꯒꯤꯁꯨ ꯃꯧ ꯂꯥꯛꯈꯤꯅꯤ. ꯁꯤꯗꯕꯨ ꯆꯤꯛꯄ ꯀꯥꯏꯌꯦ, ꯅꯤꯟ ꯈꯣꯡꯗꯣꯔꯤꯕꯅꯤ. ꯊꯥꯅꯤꯜꯅ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯪ ꯃꯨꯟꯅ ꯈꯟꯖꯧꯍꯦ. ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛꯇꯤ ꯅꯪ ꯂꯩꯈ꯭ꯔꯕꯣ? ꯊꯧꯕꯅ, ꯂꯩꯈ꯭ꯔꯕꯅꯤ, ꯍꯟꯗꯛ ꯊꯥꯒꯤ ꯄꯨꯂꯞ. ꯃꯁꯥꯁꯤ ꯏꯀꯟ ꯀꯟꯗꯕꯁꯤꯗ ꯃꯄꯥꯟꯗ ꯄꯨꯕꯤꯔꯒ ꯌꯦꯡꯁꯤꯔ ꯈꯜꯂꯤꯕꯅꯤ.
Thanilna Pabungnabu chasi yadau mandida Hoi adubudi aisu wa haudoke Tanjaduda kitchendagi Laisna tholoklaga hairei Tamo imaga babunga chak pijakhre akhoi su chanaba tawrase angangsingdu amta kaubiro asomda chaising dining table da thamlambe haudongnaga chakini sanglukige Thanil phamlambadagi hagolaklaga angangsingsina Sunday nena nungaina leiramale chak amata lamdraba kaino hai tomthin tomnau abema chak sarase noibu kumthorone Thawbana noklaga Tamosu angang olena aina chalaga kaurasu yabasida leplau hekta lawisiba Thanilna Inauna di phampham lengdabaduda sine isam samena tawbanida Angang ahomdu mathang kumtharai Thawbasu hagatuna mayambaga kitchen lomda changlami Thawbana charamdai sida koiko kongna le nasana khangna kumokpa yadro noibo Tomnauna Tamosauga abemaga akhoi hom movie nungaiba ma yengluba Chebalaga dagokulga kumba Tomthinna Kariya Chebalaga dagokulga Noi tamoga noi nasigaro Yam bebardo Mayamdu punna wawanoi Thanilna Hai bebar lairisi pharinine Tomnau noi need ki exam do kram kan haidok toino Nangbu chahi manbadi pamui ko Tomnauna chahi budi mangaloi adubo ai try tokige babu college suna khar lapa mada tawrage Thanilna Phare isana pambudo babung adum yai Abemana Bacha akhoi college ki Shillong da tour chani haye ai chani ado mi atopasu yawiyani hai tamochaga tamochauga punna chatke Tomnauna sat khomai aidi tale ngamoroi ko Tomthinna aisu tale mangalgara kaino chalo Tomthindu haige haidok luraga gyan tarai amok semdorai aina haidi mangalda ai hainage mari chatpa khotpa yam pamane yarakani haibanida Thanilna Nangna kaidoraba angangsina chaninglisidi Tomthinna Aidi class lemingdaba aduginida Thanilna Matang matam sadana larik yam phagala ano Ipana nangi university gidi fanaba singani Laisnanasu machanupa anida onsinduna hairei Adune mabung ani lairaga talebu kai haino khangdini Tomthindu makhol khara taptharaga khomlai Aduda mangaldi koiba yam pamjabane haibanida Noisi wayam ngangkrabone Chak toklaba matungda Tomthindu mangal hoide laklami Tomthinna kanam leitrise kai sakhiye Mangalna lai khoromanena loina sakhi Idawbudi phamungda hiplibane Pabungdi sutiga leibajana teda Tomthinna Ado akhoi abema hoigi Shillongda college tour chani haibane Nanga khar chaloko Mangalna ipa pakhatna hairei Kariya akhuni khata ngamdre madui waduma Tomthinna kaino chance ni bibirido aingonda horei ai chatpa ngamoroi Mangalna adumba chance to ai pamdre changhat hatpado tawrano Tomthinna kanara changhat hatoino kanan to uroi golden chance ni bunga Mangalna minnai golden chance satra me amarak tuda ai thanda ngau tanaba ai saladi tamonang susataba yaroi Tomthinna kona khanarasi yare kadaino ma koiba salusina boring yam suye Mangalna kaisa se haino ai budi ai Tomthinna boresoida chaluse moi labukta ngak fresh air charuse Mangalna flight tabaga flight pakhatpagi makholna kaidagi fresh air no nakongbu pangge tawe aidi lao furisima honadi yare hapensina yarne khangawgadi
ꯇꯣꯝꯊꯤꯟꯅ ꯍꯣꯏꯗ ꯅꯪꯗꯤ ꯃꯣꯠꯂꯒ ꯄꯛꯆꯩ ꯑꯅꯤꯗꯨ ꯑꯦꯌꯔꯄꯣꯔꯠ ꯂꯥꯏꯟꯗ ꯍꯥꯏꯊꯔꯛꯂꯝꯃꯤ ꯃꯉꯥꯜꯅ ꯑꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯍꯥꯏꯖꯤꯜꯂꯨꯀꯣ ꯍꯦꯟꯗꯣꯛꯈꯤꯅꯤ ꯇꯣꯝꯊꯤꯟꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯃꯤꯁꯨ ꯀꯌꯥ ꯆꯠꯅꯗꯕ ꯂꯝꯕꯤꯅꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯁꯥꯇꯤꯟ ꯇꯨꯞꯂꯒ ꯃꯈꯨꯠꯅ ꯃꯣꯕꯥꯏꯜꯗꯨ ꯊꯥꯡꯒꯠꯇꯅ ꯆꯠꯂꯤ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯁꯤꯜꯂꯛꯄ ꯇꯟꯖꯥ ꯑꯣꯏꯕꯅ ꯁꯥꯇꯤꯟꯗꯨ ꯈꯪꯍꯥꯏ ꯍꯩꯗꯣꯔꯛꯄꯗ ꯇꯣꯝꯊꯤꯟꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯄꯥ ꯑꯣꯏꯕꯒ ꯁꯥꯇꯤꯟꯗꯨ ꯍꯦꯛ ꯇꯣꯝꯊꯤꯟꯂꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯂꯒ ꯒꯥꯔꯤꯗꯨ ꯉꯥꯛꯄꯣꯏ ꯇꯨꯕꯣꯏ ꯇꯧꯗꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯔ ꯊꯤꯡꯖꯤꯜꯂꯒ ꯇꯨꯔꯝꯃꯤ ꯃꯉꯥꯜꯅ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯅꯣꯏꯕꯣ ꯁꯥꯇꯤꯟꯗꯨ ꯐꯖꯅ ꯄꯥꯏꯕ ꯍꯩꯇ꯭ꯔꯣ ꯇꯣꯝꯊꯤꯟꯅ ꯊꯣꯝꯂꯝꯃꯗꯤ ꯌꯨꯝ ꯃꯩ ꯊꯥꯂꯥꯛꯀꯦ ꯍꯥꯏꯔꯛꯀꯅꯤꯅꯦ ꯆꯟꯕꯤꯗꯨ ꯇꯨꯕꯒꯤ ꯅꯥꯃꯟꯗꯅ ꯊꯦꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯁꯤꯔꯦ ꯑꯁ ꯅꯪꯒꯟꯒ ꯂꯣꯏꯅ ꯈꯣꯠꯂꯦꯃꯤ ꯌꯥꯏꯁꯅꯥꯅ ꯏꯃꯥ ꯑꯩ ꯐꯣꯟ ꯀꯥꯏꯔꯦ ꯍꯧꯖꯤꯛꯇ ꯂꯥꯏꯚ ꯊꯥꯈꯤꯕꯅꯦ ꯍꯥꯏꯕ ꯌꯥꯏꯁꯅꯥꯅ ꯀꯛꯃꯥꯡ ꯉꯥꯡꯂꯒ ꯑꯣꯟꯊꯣꯔꯛꯄꯗꯨꯗ ꯇꯣꯝꯊꯤꯟꯅ ꯍꯦꯛ ꯎꯔꯦ ꯇꯣꯝꯊꯤꯟ ꯉꯥꯏꯍꯥꯛ ꯌꯥꯏꯁꯅꯥꯗ ꯌꯦꯡꯉꯤ ꯌꯥꯏꯁꯅꯥ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏꯔꯛꯏ ꯆꯟꯕꯤ ꯐꯣꯟ ꯀꯥꯏꯔꯦ ꯇꯣꯝꯊꯤꯟ ꯍꯣꯏꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯍꯦ ꯅꯣꯏꯕꯨ ꯉꯥꯎꯕ꯭ꯔꯣ ꯒꯥꯔꯤ ꯊꯧꯕ ꯍꯩꯇ꯭ꯔꯣ ꯑꯩ ꯐꯣꯟ ꯁꯦꯝꯃꯨ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯣꯟ ꯁꯤꯡꯉꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯅꯣꯏ ꯃꯉꯥꯜꯅ ꯀꯩ ꯋꯥꯇꯥꯅꯣ ꯉꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯔꯣ ꯅꯣꯏꯔꯣ ꯁꯥꯇꯤꯟꯗꯨꯃꯒ ꯐꯣꯟꯗꯣ ꯊꯥꯡꯒꯠꯂꯒ ꯃꯦꯠꯇꯅ ꯆꯠꯂꯦ ꯑꯗꯨꯒ ꯁꯥꯇꯤꯟꯗꯣ ꯑꯩꯈꯣꯏꯗ ꯄꯥꯏꯁꯤꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯇꯥꯃꯣ ꯒꯥꯔꯤꯗꯣ ꯏꯟꯈꯠꯂꯣ ꯀꯩꯅꯣ ꯑꯁꯤꯅ ꯃꯤꯅ ꯉꯥꯡꯂꯤꯒꯁꯤ ꯇꯥꯗꯦ ꯑꯣꯏ ꯒꯥꯔꯤꯗꯣ ꯏꯟꯈꯠꯂꯣ ꯍꯥꯏꯕꯅꯤ ꯁꯤꯒꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯅꯨꯄꯤꯁꯤ ꯎꯕꯗ ꯁꯥꯏꯂꯦꯟ ꯃꯣꯗꯇꯒ ꯂꯩꯅꯦ ꯇꯣꯝꯊꯤꯟ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯒꯥꯔꯤꯗꯨ ꯏꯟꯈꯠꯂꯒ ꯁ꯭ꯇꯦꯟ ꯍꯥꯏꯒꯠꯂꯤ ꯇꯣꯝꯊꯤꯟꯅ ꯏꯆꯟ ꯁꯣꯛꯄ꯭ꯔꯥ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯃꯉꯥꯜꯅ ꯀꯩꯅꯣ ꯇꯥꯃꯣ ꯉꯥꯎꯔꯕꯣ ꯁꯣꯏꯕꯅ ꯃꯣꯏꯅ ꯁꯣꯏꯔꯒ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯆꯟꯕꯤꯗꯤ ꯂꯥꯜꯂꯦ ꯈꯪꯕꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯌꯥꯏꯁꯅꯥꯅ ꯁꯣꯏꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯑꯩꯒꯤ ꯐꯣꯟ ꯀꯥꯏꯔꯤꯁꯦ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯁꯤꯅꯤ ꯍꯦꯛ ꯆꯦꯟꯈꯤꯕꯗ ꯂꯩꯀꯥꯏ ꯃꯤ ꯇꯥꯛꯇꯣꯏꯅꯤ ꯄꯣꯁ ꯍꯦꯛꯇ ꯈꯤꯡꯗꯣꯏꯅꯤ ꯈꯪꯉꯨ ꯃꯉꯥꯜꯅ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ ꯌꯥꯏꯁꯅꯥ ꯅꯪ ꯑꯩꯈꯣꯏ ꯏꯆꯟ ꯄꯤꯡꯀꯤꯒꯤ ꯃꯃꯥꯟꯅꯕꯤ ꯅꯠꯇ꯭ꯔꯥ ꯖꯤꯕꯤꯗ ꯇꯝꯕ ꯀꯩꯁꯥꯝꯄꯥꯠꯇꯩꯗꯣ ꯌꯥꯏꯁꯅꯥꯅ ꯈꯪꯉꯦ ꯑꯩꯒ ꯐꯝꯃꯤꯟꯅꯩ ꯃꯣꯏ ꯃꯕꯨꯡꯂꯣ ꯑꯗꯨꯗꯤ ꯐꯔꯦ ꯇꯥꯃꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯃ ꯂꯩꯕꯤꯔꯒ ꯄꯤꯔꯛꯑꯁꯨ ꯌꯥꯅꯤ ꯃꯉꯣꯟꯗ ꯃꯉꯥꯜꯅ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯃꯣꯏꯅ ꯂꯥꯜꯂꯒ ꯐꯣꯟ ꯁꯤꯡꯉꯨꯕꯨ ꯀꯩ ꯍꯥꯏꯅꯣ ꯇꯣꯝꯊꯤꯟꯅ ꯃꯉꯥꯜ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯦ ꯑꯕꯦ ꯅꯪꯒꯤ ꯐꯣꯟꯗꯨ ꯑꯩ ꯁꯤꯡꯂꯒꯦ ꯍꯧꯖꯤꯛ ꯁꯤꯡꯉꯨ ꯍꯥꯏꯔ ꯍꯌꯦꯡ ꯁꯤꯡꯉꯨ ꯍꯥꯏꯔꯣ ꯆꯟꯕꯤꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯇꯣꯝꯊꯤꯟꯗ ꯌꯦꯡꯉꯤ ꯆꯟꯕꯤꯅ ꯏꯆꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯜꯂꯤꯗꯣ ꯑꯩꯈꯣꯏꯅꯅꯤ ꯌꯥꯝ ꯏꯀꯥꯏ ꯈꯪꯗ ꯇꯧꯔꯅꯨ ꯇꯥꯃꯣ ꯍꯣꯏ ꯆꯠꯄꯤꯔꯣ ꯌꯥꯔꯅꯤꯌꯦ ꯌꯥꯏꯁꯅꯥꯅ ꯀꯔꯤ ꯃꯤꯅ ꯂꯥꯏꯚ ꯊꯥꯔꯒ ꯆꯠꯆꯔꯒ ꯅꯨꯄꯤ ꯃꯅꯥꯛꯇ ꯀꯅꯥꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯑꯣ ꯍꯥꯏꯒꯦ ꯀꯥꯏꯔꯤꯁꯦ ꯑꯩꯒꯤ ꯐꯣꯟꯅꯤ ꯅꯪꯒꯤ ꯅꯠꯇꯦ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯑꯩ ꯃꯉꯥꯜꯅ ꯍꯩꯃꯥ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯂꯩꯔꯛ ꯁꯛꯇꯥꯁꯤꯒ ꯏꯕꯦꯝꯃ ꯄꯥꯏꯔꯒ ꯊꯧ ꯍꯥꯏꯔꯣ ꯅꯣꯏ ꯆꯠꯂꯦꯅ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯂꯝꯕꯤꯗꯨ ꯂꯥꯜꯂꯛꯄꯗ ꯃꯣꯏꯅ ꯇꯧꯅꯔꯤꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯍꯩ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ ꯌꯥꯏꯁꯅꯥꯅ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯃꯥꯃ ꯃꯣꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯁꯣꯏꯗꯅ ꯈꯤꯇꯪ ꯊꯤꯡꯖꯤꯜꯂꯛꯄꯗ ꯑꯩꯒꯤ ꯐꯣꯟꯁꯦ ꯇꯥꯔꯒ ꯀꯥꯏꯔꯕ ꯇꯨ ꯃꯗꯨꯗ ꯇꯥꯃꯣ ꯍꯣꯏꯅ ꯁꯤꯡꯕꯤꯔꯒꯦ ꯍꯥꯏꯔꯛꯄꯒꯤ ꯋꯥ ꯈꯟꯅꯔꯤꯅꯤ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯁꯤꯡꯂꯒꯦ ꯍꯥꯏꯗꯨꯗꯤ ꯃꯥꯏꯅ ꯁꯤꯡꯖꯔꯅꯤ ꯃꯉꯥꯜꯅ ꯇꯣꯝꯊꯤꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯁꯤ ꯅꯨꯄꯤꯁꯦ ꯀꯣꯏꯔꯗꯤ ꯑꯩ ꯅꯪꯒ ꯀꯧꯅꯔꯣꯏ ꯇꯣꯝꯊꯤꯟꯅ ꯃꯉꯥꯜꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯤ ꯃꯉꯥꯜꯅ ꯑꯌꯣ ꯇꯣꯝꯊꯤꯟꯅ ꯌꯥꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯄꯤꯔꯛꯑꯒꯦ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯅꯤ ꯅꯝꯕꯔ ꯑꯃ ꯄꯤꯔꯛꯀꯦꯔꯥ ꯌꯥꯏꯁꯅꯥꯅ ꯏꯁ ꯊꯥꯖꯗꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯐꯣꯟꯗꯣ ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯣꯔꯛꯄꯗ ꯀꯣꯜ ꯇꯧꯖꯔꯛꯑꯣ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯊꯣꯔꯛꯀꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯐꯣꯟ MI A1ꯅꯤ ꯑꯍꯣꯡꯕ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩ ꯂꯥꯏꯚ ꯊꯥꯅꯕꯅꯤ ꯄꯤꯔꯛꯑꯣ ꯅꯪ ꯐꯣꯟꯗꯣ
ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯥꯏꯁꯅꯥꯗ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯁꯦ ꯑꯩ ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ, ꯃꯉꯥꯜ ꯆꯠꯂꯁꯦ, ꯃꯥꯒꯤ ꯐꯣꯟ ꯍꯥꯟꯅ ꯂꯩꯔꯨꯔꯁꯦ꯫ ꯃꯉꯥꯜꯅ ꯕꯣꯔꯤꯁ ꯍꯣꯏꯗꯗꯤ? ꯇꯣꯝꯊꯤꯟꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯄꯗ ꯆꯪꯂꯁꯦ꯫ ꯌꯥꯏꯁꯅꯥꯅ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯐꯣꯟꯁꯦ ꯐꯪꯗ꯭ꯔꯦ ꯈꯪꯉꯣ, ꯆꯟꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯍꯣꯏꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯏ꯫ ꯃꯉꯥꯜꯅ ꯏꯁꯧ ꯍꯧꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯇꯥꯃꯣ? ꯑꯩ ꯅꯪ ꯌꯥꯝ ꯍꯩꯅꯗꯦ, ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯃꯤꯟꯅꯔꯣꯏꯀꯣ? ꯇꯣꯝꯊꯤꯟꯅ ꯀꯩꯗꯧꯔꯒꯦ? ꯃꯥꯗꯤ ꯂꯥꯏꯠ ꯊꯥꯖꯕꯅꯤꯅ ꯐꯣꯟꯗꯨ ꯀꯥꯏꯔꯦ, ꯃꯣꯏꯅ ꯂꯥꯟꯕ ꯑꯣꯏꯔꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯤꯗꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯗ꯭ꯔꯣ? ꯄꯩꯁꯥꯁꯨ ꯀꯌꯥ ꯄꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ, ꯂꯥꯏꯐ ꯊꯥꯕꯗ ꯑꯗꯨم ꯈꯪꯉꯤ, ꯁꯤꯗꯕꯨ ꯄꯥꯞ ꯄꯨꯔꯣꯏꯗ꯭ꯔꯣ? ꯃꯁꯛꯅ ꯃꯁꯛ ꯅꯨꯡꯁꯤꯔꯤꯕ, ꯗꯥꯎꯗꯤ ꯐꯖꯅ ꯌꯥꯏꯌꯦ ꯉꯁꯤ꯫ ꯃꯉꯥꯜꯅ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯣ, ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯝꯗꯣꯏꯅꯣ? ꯅꯪ ꯉꯥꯎꯔꯦ ꯏꯕꯨꯡꯉꯣ, ꯄꯛꯇꯕ ꯑꯃꯁꯨ ꯌꯥꯎꯔꯦ, ꯄꯩꯁꯥ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯁꯩꯇ꯫ ꯇꯣꯝꯊꯤꯟꯅ ꯑꯣ, ꯅꯪ ꯑꯩꯈꯣꯏ ꯕꯦꯝꯃꯗꯒ ꯍꯥꯏꯔꯛꯑꯕ ꯁꯤꯔꯦ ꯈꯪꯉꯣ꯫ ꯃꯉꯥꯜꯅ ꯑꯩꯗꯤꯅꯦ ꯍꯥꯏꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯂꯕꯅꯦ꯫ ꯇꯣꯝꯊꯤꯟꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯅꯃꯥꯏ ꯀꯥꯏꯒꯦꯔꯥ ꯑꯉꯥꯡꯅ? ꯑꯩꯅ ꯅꯪꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨ ꯌꯥꯝ ꯇꯧꯈ꯭ꯔꯤꯗꯨꯒ, ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯅꯪꯅ ꯇꯧꯔꯛꯇ꯭ꯔꯕ ꯏꯆꯟꯁꯦ ꯃꯄꯥꯟ ꯊꯣꯛꯍꯜꯂꯣꯏ ꯈꯪꯉꯣ, ꯅꯪ ꯑꯗꯨꯝ ꯇꯣꯛꯑꯦ꯫ ꯃꯉꯥꯜꯅ ꯁꯤꯗꯤ ꯂꯣꯏꯔꯦꯗꯅ, ꯅꯨꯄꯤ ꯐꯥꯎ ꯀꯣꯏꯗ꯭ꯔꯤ ꯃꯤꯆꯪ ꯈꯨꯆꯪꯗꯦ, ꯐꯪꯖꯗꯕꯩ ꯍꯧꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅꯗꯅ ꯄꯥꯎꯅꯥ ꯕꯖꯥꯔ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯆꯟꯕꯤꯅ ꯏꯆꯦ ꯅꯪ ꯌꯥꯝ ꯉꯝꯃꯤꯀꯣ, ꯃꯤ ꯃꯆꯥꯗꯨꯗ ꯇꯧꯔꯤꯗꯣ꯫ ꯌꯥꯏꯁꯅꯥꯅ ꯀꯔꯤꯒꯤ ꯉꯝꯕꯅꯣ? ꯃꯣꯏꯅ ꯊꯦꯡꯖꯤꯟꯕꯩ ꯅꯠꯇ꯭ꯔꯣ ꯑꯩ ꯐꯣꯟ ꯀꯥꯏꯔꯤꯁꯦ? ꯅꯪ ꯑꯃ ꯂꯩꯕꯤꯒꯦꯔꯣ? ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯑꯩ ꯀꯞꯅꯤꯡꯉꯤꯗ, ꯑꯩꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ, ꯁꯤꯕꯨ ꯑꯣꯟ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯆꯟꯕꯤꯅ ꯑꯥꯏꯐꯣꯟꯒ ꯌꯥꯝ ꯄꯥꯏ, ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥꯗꯤ ꯃꯥꯜꯂꯤꯁꯦ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯑꯅꯤꯃꯛ ꯐꯖꯩ, ꯑꯩꯗꯤ ꯏꯀꯥꯏꯕꯅ꯫ ꯌꯥꯏꯁꯅꯥꯅ ꯍꯩ ꯃꯔꯨ, ꯑꯩ ꯐꯣꯟ ꯀꯥꯏꯕꯩ ꯃꯊꯥ ꯁꯥꯗꯅ ꯂꯩꯔꯤ, ꯃꯥꯅ ꯅꯨꯄꯥ ꯑꯅꯤꯁꯦ ꯌꯦꯡꯉꯤ ꯃꯥꯜꯂꯦ, ꯌꯥꯝ ꯈꯠꯇꯣꯔꯤ ꯑꯉꯥꯡ ꯅꯪ꯫ ꯆꯟꯕꯤꯅ ꯀꯩꯅꯣ ꯑꯩꯁꯦ 11 ꯀꯥꯔꯕꯅꯦ, ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯈꯪꯉꯕ, ꯏꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯌꯥꯏꯁꯅꯥꯅ ꯍꯔꯦ, ꯅꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯉꯦ ꯅꯪꯁꯨ ꯍꯣꯡꯒꯦ ꯍꯥꯏꯔꯤꯔꯣ? ꯆꯍꯤ ꯁꯨꯗꯅ ꯍꯣꯡꯂꯒ ꯈꯔ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ, ꯅꯨꯄꯥꯗꯨ ꯅꯤꯁꯥ ꯆꯥꯔꯝꯃꯦꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯅꯅꯥꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯆꯟꯕꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯥꯟꯗꯦ ꯅꯤꯁꯥ ꯆꯥꯕ꯫ ꯌꯥꯏꯁꯅꯥꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ, ꯂꯋꯥꯏ ꯂꯦꯝꯐꯨꯗꯨꯗ ꯐꯣꯟ ꯑꯀꯥꯏꯕꯤꯁꯤꯅ ꯁꯨꯔꯛꯀꯅꯤ ꯅꯪ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥꯁꯨ ꯐꯠ ꯆꯪꯉꯛꯏ꯫ ꯃꯦꯃꯤꯅ ꯍꯩ ꯀꯩꯗꯧꯔꯦ ꯙꯥꯔꯤꯗꯨꯗ ꯐꯅꯦꯛꯇꯨꯒ ꯐꯝꯖꯤꯟꯗꯨꯅ ꯁꯧ ꯂꯥꯎꯔꯤꯗꯨꯕꯣ? ꯗꯨꯀꯥꯟꯁꯦ ꯅꯣꯏ ꯀꯅꯥꯅꯣꯃ ꯐꯝꯃꯨ ꯂꯥꯎ, ꯑꯩ ꯃꯔꯨꯞ ꯄꯩꯁꯥ ꯄꯤꯕ ꯑꯝꯇ ꯆꯠꯂꯨꯒꯦ ꯂꯥꯏꯁ꯭ꯔꯝꯗ꯫ ꯆꯟꯕꯤꯅ ꯅꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯉꯥꯎꯔꯦꯌꯦ, ꯑꯉꯥꯎꯕꯤ ꯃꯥꯟꯗ꯭ꯔꯣ? ꯇꯨꯝꯊꯣꯛꯇꯅ ꯐꯅꯦꯛꯁꯤꯒ ꯇꯧꯔꯤꯁꯦ, ꯍꯧꯒꯠꯂꯣꯁꯦ, ꯍꯣꯔꯦꯟ ꯃꯥꯏꯅ ꯐꯣꯟ ꯑꯇꯥꯡꯕ ꯑꯃ ꯄꯨꯖꯔꯛꯑꯅꯤ, ꯐꯣꯟ ꯅꯝꯕꯔꯒꯗꯣ ꯂꯧꯍꯧ, ꯑꯩ ꯍꯦꯛꯇ ꯀꯣꯏꯁꯤꯟꯒꯦ꯫ ꯌꯥꯏꯁꯅꯥꯒ ꯆꯟꯒꯗꯨ ꯗꯨꯀꯥꯟꯗ ꯆꯪꯗꯨꯅ ꯐꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯀ꯭ꯋꯥ ꯂꯩꯕ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯀ꯭ꯋꯥ ꯕꯤꯁ 2 ꯈꯛꯇ꯫ ꯌꯥꯏꯁꯅꯥꯅ ꯀꯊꯥ ꯇꯩꯗꯣꯏꯔꯣ ꯀꯀꯥ? ꯅꯨꯄꯥꯗꯨꯅ ꯇꯩꯗꯣꯏꯅꯤ, ꯅꯣꯏ ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯣ? ꯌꯥꯏꯁꯅꯥꯅ ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯕ ꯆꯠꯈꯤꯌꯦ꯫ ꯅꯨꯄꯥꯗꯨꯅ ꯌꯨꯕꯤ ꯑꯀꯥꯕ ꯑꯃ ꯍꯥꯞꯄꯣ, ꯌꯥꯔꯅꯤ꯫ ꯌꯥꯏꯁꯅꯥꯅ ꯀ꯭ꯋꯥꯗꯨ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯁꯦ ꯀꯀꯥ꯫ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦꯀꯣ꯫ ꯅꯨꯄꯥꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯆꯦ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦ, ꯉꯁꯥꯏꯒꯤ ꯐꯣꯟ ꯂꯩꯔꯛꯀꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯅꯉꯣꯟꯗ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡ ꯂꯩꯕꯩ ꯋꯥꯅꯤ, ꯑꯗꯨꯒ ꯂꯥꯜꯂꯦꯒ ꯍꯥꯏꯔꯛꯏꯗꯣ ꯀꯩꯅꯣꯝ ꯂꯩꯀꯣ, ꯐꯣꯟ ꯂꯩꯕꯤꯒꯦꯒ ꯍꯥꯏꯔꯛꯏꯗꯣ꯫ ꯌꯥꯏꯁꯅꯥꯅ ꯏꯁ ꯅꯪꯅ ꯃꯃꯥ ꯁꯥꯕꯤꯅꯤꯅ ꯈꯪꯕꯤꯔꯤꯕ? ꯆꯟꯕꯤꯅ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯃꯁꯛꯁꯨ ꯐꯖꯩ ꯍꯥꯏꯔꯗꯤ ꯌꯥꯁꯜꯂꯨꯀꯣ, ꯅꯪꯒꯤ ꯐꯦꯁꯕꯨꯛꯇ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯁꯤꯡꯗꯨꯗꯤ ꯑꯣꯔꯦ꯫
ꯌꯥꯏꯁꯅꯥꯅ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯅꯪ ꯗꯨꯀꯥꯟꯗ ꯂꯩꯍꯧꯔꯣ, ꯑꯩ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯨꯒꯦ, ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯐꯣꯟꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯄꯩꯁꯥ ꯈꯔ ꯂꯩꯔꯒ ꯗꯥꯕꯨꯡꯗ ꯁꯦꯝꯍꯟꯒꯦ꯫ ꯌꯥꯏꯁꯅꯥꯗꯨ ꯗꯨꯀꯥꯟꯗꯩ ꯊꯣꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫